ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯧꯔꯤ ꯌꯨꯝꯐꯝ ꯂꯩꯇꯕ ꯊꯧꯖꯥꯜ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯆꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯊꯧꯖꯥꯜꯁꯦ ꯄꯨꯗꯨꯅ ꯌꯨꯝꯗ ꯂꯥꯛꯑꯣ ꯏꯆꯦ꯫ ꯃꯆꯦ ꯃꯅꯤꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯃꯗꯨꯁꯨ ꯍꯦꯛ ꯌꯥꯕ ꯅꯠꯇꯦ꯫ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯏꯆꯦꯅ ꯁꯩꯗꯥꯡꯕꯤ ꯑꯣꯏꯅ ꯈꯥꯡꯈꯤꯗꯣꯏꯅꯣ ꯏꯆꯦ? ꯃꯧꯄꯥ ꯅꯤꯄꯥꯕꯨ ꯊꯦꯝꯊꯕ ꯑꯣꯏꯅ ꯀꯔꯤꯒꯤ ꯁꯩꯗꯥꯡꯕꯤꯅꯣ ꯏꯄꯨꯔꯣꯏꯕꯅ ꯊꯅꯝꯕ ꯌꯨꯝꯕꯣ? ꯁꯦ ꯏꯕꯨꯡꯉꯣ ꯊꯦꯡꯂꯦꯁꯦ, ꯌꯨꯝꯗ ꯍꯜꯂꯨꯁꯦ꯫ ꯑꯁꯨꯝꯅ ꯃꯧꯄꯥ ꯅꯤꯄꯥꯒꯤ ꯑꯁꯥꯎꯕꯕꯨ ꯐꯥꯊꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯃꯅꯤꯇꯣꯝꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤꯅꯤ, ꯉꯟꯇꯥꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯕꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯊꯧꯖꯥꯜꯒꯤ ꯑꯁꯥꯗ ꯌꯨꯝꯗꯨꯗ ꯈꯥꯡꯖꯔꯤꯕꯤꯅꯤ꯫ ꯃꯄꯨꯔꯣꯏꯕꯒ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯃꯅꯤꯇꯣꯝꯕꯤꯒꯤꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯅ ꯃꯅꯤꯇꯣꯝꯕꯤꯕꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯗꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯣꯛꯂꯩꯅ "ꯅꯨꯄꯤ, ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯁꯩꯗꯥꯡꯕꯤꯁꯦ ꯇꯥꯟꯊꯣꯛꯄ ꯉꯝꯗꯦ"꯫ ꯀꯕꯣꯛꯂꯩꯅ "ꯑꯣ, ꯑꯩꯈꯣꯏꯅꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯁꯩꯗꯥꯡꯕꯤꯗ ꯀꯔꯤꯕꯨ ꯍꯥꯏꯕ ꯉꯝꯖꯗꯣꯏꯅꯣ? ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯇꯪꯈꯥꯏ ꯂꯧꯒꯦ ꯈꯜꯂꯤꯕꯤ ꯃꯉꯣꯟꯗꯕꯣ? ꯀꯔꯤꯒꯤ ꯂꯧ ꯏꯪꯈꯣꯜ? ꯀꯔꯤꯒꯤ ꯂꯧ ꯏꯪꯈꯣꯜ ꯂꯧꯗꯣꯔꯤꯕꯅꯣ? ꯊꯝꯕꯧ ꯅꯥꯕꯗ ꯂꯧ ꯁꯪꯉꯝ 2ꯅꯤ ꯌꯣꯟꯈꯤꯕꯗꯨ꯫ ꯀꯟꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯏꯅꯥꯎꯗꯣ ꯃꯥꯅ ꯆꯥꯊꯣꯛꯏꯕꯅꯤ꯫ ꯃꯋꯥ ꯆꯥꯊꯣꯛꯄꯤ ꯃꯥꯅꯒꯁꯨ ꯂꯧ ꯏꯪꯈꯣꯜ ꯂꯣꯝꯂꯤ ꯀꯥꯏꯅꯒ꯫ ꯏꯃꯥꯅ ꯂꯩꯈꯤꯗꯕꯁꯨ ꯏꯅꯥꯎꯒꯤ ꯃꯩꯆꯥꯛꯅꯅꯤ꯫ ꯑꯗꯒꯤ ꯑꯃꯨꯛ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯕꯥꯖꯤꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯏꯃꯥꯒꯤ ꯋꯥꯈꯜꯗ꯫ ꯄꯨꯝꯅꯃꯛ ꯇꯨꯝꯂꯕꯅꯤ꯫ ꯃꯊꯪ ꯃꯥꯅ ꯁꯨꯝ ꯆꯥꯊꯣꯛꯑꯦ꯫ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯅꯥ ꯆꯥꯒꯦ ꯈꯜꯂꯤꯖꯥꯠꯅꯣꯕ ꯃꯥ? ꯃꯇꯝꯗꯨꯗ ꯏꯃꯥꯅ "ꯁꯒꯣꯜꯁꯦꯟ ꯄꯣꯛꯏ, ꯃꯈꯥ ꯍꯥꯏꯊꯔꯛꯂꯤꯁꯦ ꯐꯠꯇꯦ, ꯀꯩꯅꯣꯝꯗꯤ ꯊꯣꯛꯀꯅꯤ" ꯑꯗꯨꯝ ꯍꯥꯏꯕꯅꯦ꯫ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯍꯧꯖꯤꯛꯇ꯫ ꯀꯕꯣꯛꯂꯩꯅ "ꯑꯗꯨꯅꯤ ꯅꯨꯄꯥ, ꯃꯥꯗꯤꯅꯦ ꯇꯨꯃꯤꯟꯅ ꯂꯦꯝꯖꯗꯕꯤꯗꯧꯅ ꯇꯧꯁꯤꯟꯅꯗꯅ, ꯑꯗꯨꯒꯅꯦ ꯃꯧꯄꯥ ꯅꯨꯄꯥ ꯊꯧꯗꯤ ꯊꯧꯗꯕ ꯊꯧꯕꯗꯣ ꯑꯗꯨ ꯂꯥꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯦꯔꯤ ꯌꯥꯝ ꯇꯝꯈꯤꯕꯅꯤ꯫ ꯉꯁꯥꯏꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯖꯨꯖꯥ ꯌꯥꯝ ꯇꯧꯍꯧꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯅꯤꯇꯣꯝꯕꯤꯕꯨ ꯇꯥꯅꯅꯕ ꯃꯇꯩ ꯃꯅꯥꯎꯅ ꯋꯥꯀꯥꯏ ꯀꯌꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯦꯅ ꯐꯕ꯭ꯔꯥ ꯐꯠꯇ, ꯃꯇꯩꯅ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯤꯗ ꯃꯄꯨꯔꯣꯏꯕꯅ ꯊꯅꯝꯕ ꯌꯨꯝꯖꯥꯎ ꯑꯗꯨꯕꯨ ꯁꯪꯖꯔꯤ ꯃꯅꯤꯇꯣꯝꯕꯤ꯫ ꯅꯣꯡꯃꯗꯤ ꯃꯇꯩ ꯀꯣꯛꯂꯩꯅ ꯂꯩꯀꯥꯏ ꯒꯨꯟꯗꯥꯁꯤꯡ ꯀꯧꯗꯨꯅ ꯌꯨ ꯄꯤꯊꯛꯂꯒ ꯈꯨꯟꯅꯦꯛ ꯑꯣꯏꯅ ꯁꯦꯜ ꯀꯌా ꯄꯤꯗꯨꯅ ꯃꯅꯤꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯠꯅꯅꯕꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯜꯂꯝꯃꯤ꯫ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯆꯥꯁꯦ ꯍꯦꯛ ꯍꯥꯠꯇꯨꯅ ꯃꯐꯝ ꯈꯪꯍꯟꯈꯤꯗ꯭ꯔꯕ, ꯃꯗꯨ ꯉꯝꯂꯕꯗꯤ ꯑꯋꯥꯡ ꯊꯪꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯦ ꯑꯁꯤ ꯒꯨꯟꯗꯥ ꯀꯦꯡꯕ ꯅꯈꯣꯏꯗ ꯁꯤꯟꯅꯔꯒꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯅꯤꯁꯥ ꯋꯥꯡꯈꯠꯅꯔꯕꯁꯤꯡꯗꯨ ꯈꯦꯛꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯅꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯐꯛꯂꯥꯡ ꯅꯥꯀꯣꯡꯗ ꯅꯞꯁꯤꯟꯗꯨꯅ ꯊꯥꯡꯖꯤꯟꯗꯨꯅ ꯀꯕꯣꯛꯂꯩꯁꯨ ꯇꯥꯔꯤ꯫ ꯑꯗꯨꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯀꯌꯥ ꯑꯃꯁꯨ ꯅꯣꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯈꯪꯂꯕꯤ ꯇꯥꯔꯕꯤ ꯃꯅꯤꯇꯣꯝꯕꯤꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯊꯧꯖꯥꯜꯕꯨ ꯃꯅꯪꯒꯟꯗ ꯄꯣꯈꯠꯂꯗꯨꯅ ꯐꯤꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯊꯦꯡꯂꯕ ꯃꯝꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯂꯝꯕꯤꯗꯨꯗ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯪꯖꯐꯝ ꯂꯩꯇꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯨꯡꯁꯤꯔꯕ ꯂꯥꯞꯅ ꯂꯩꯍꯧꯔꯕ ꯃꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯗꯨꯅ ꯑꯍꯤꯡꯗꯨꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯦꯜꯂꯛꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯁꯣꯔꯥꯔꯦꯟ ꯃꯥꯁꯨ ꯃꯅꯤꯇꯣꯝꯕꯤꯒꯤ ꯃꯇꯧꯗ ꯁꯥꯎꯔ ꯃꯥꯜꯂꯦ꯫ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯤ꯫ ꯃꯅꯤꯇꯣꯝꯕꯤꯅ ꯃꯅꯪꯒꯟꯗ ꯄꯣꯔꯤꯕ ꯄꯤꯛꯂꯤꯕ ꯊꯧꯖꯥꯜꯕꯨ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯊꯧꯖꯥꯜꯁꯨ ꯑꯃꯨꯛ ꯑꯈꯥꯛ ꯑꯔꯥꯎꯗ ꯈꯪꯄ꯭ꯔꯦꯛ ꯈꯟꯅ ꯀꯟꯅ ꯀꯞꯂꯤ꯫ ꯃꯆꯥꯒꯤ ꯃꯤꯀꯞ ꯈꯨꯗꯤꯡ ꯃꯅꯤꯇꯣꯝꯕꯤꯒꯤ ꯊꯧꯅꯥ ꯑꯣꯏꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯌꯧꯔꯛꯂꯦꯗꯣ꯫ "ꯊꯧꯕ, ꯏꯆꯦꯒꯤ ꯊꯧꯕꯧ, ꯅꯪꯕꯨ ꯏꯆꯦꯅ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯣ ꯊꯧꯕ? ꯊꯧꯕ, ꯏꯆꯦ ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯣꯅꯦ ꯊꯧꯕ! ꯊꯧꯕ, ꯅꯪꯕꯨ ꯏꯆꯦꯅ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ"꯫ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯗꯔꯕ ꯑꯍꯤꯡꯗꯨꯗ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯧꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯜꯂꯤ꯫
ꯑꯁꯨꯝꯅ ꯊꯧꯕꯅ ꯇꯥꯗ꯭ꯔꯕꯗ ꯃꯥꯡꯒꯣꯜ ꯀꯥꯆꯤꯜ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯗꯨꯒ ꯐꯝꯊꯔꯛꯂꯤ꯫ ꯍꯤꯛꯅ ꯍꯤꯛꯅꯁꯨ ꯀꯞꯂꯤ ꯃꯅꯤꯇꯣꯝꯕꯤ꯫ ꯑꯁꯤꯔ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤ? ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯂꯩꯕꯕꯨ ꯁꯩꯗꯥꯡꯕꯤ ꯀꯧꯕ꯭ꯔꯣ? ꯑꯩ ꯈꯛꯇꯔꯣ ꯁꯩꯗꯥꯡꯕꯤ ꯑꯣꯏꯔꯤꯁꯦ? ꯃꯥꯂꯦꯝꯁꯤꯗ ꯑꯩ ꯈꯛꯇꯔꯣ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯤꯁꯦ? ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯑꯁꯨꯝꯅ ꯀꯟꯅ ꯀꯟꯅ ꯇꯦꯡꯊꯥꯔꯝꯂꯕ ꯃꯇꯨꯡ ꯃꯅꯤꯇꯣꯝꯕꯤꯗꯨ ꯂꯝꯁꯥꯡ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯅꯤꯇꯣꯝꯕꯤꯒꯤ ꯃꯄꯥꯝꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯒꯁꯤ ꯈꯣꯡꯅ ꯆꯠꯄꯗ ꯅꯣꯡꯃ ꯇꯪꯈꯥꯏ ꯆꯪꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯊꯧꯖꯥꯜ, ꯎꯆꯦꯛ ꯎꯌꯥꯅ ꯅꯣꯡ ꯉꯥꯜꯂꯦ ꯄꯥꯎꯗꯝꯂꯕꯗ ꯃꯍꯧꯁꯥꯒꯨꯝ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥ ꯑꯣꯏꯕꯅ ꯊꯧꯒꯥꯏ ꯁꯨꯔꯨꯔꯒꯦ ꯈꯟ ꯊꯧꯕꯗꯨ ꯌꯥꯀꯥꯏꯔꯛꯇꯨꯅ ꯊꯣꯡꯖꯥꯎꯗꯨ ꯇꯞꯅ ꯍꯥꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯝꯂꯤꯕ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ "ꯏꯆꯦ, ꯏꯆꯦ, ꯅꯪ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯛꯄ꯭ꯔꯣ ꯁꯤꯗ ꯏꯆꯦ? ꯑꯍꯤꯡꯁꯤꯗ ꯂꯦꯛꯄ꯭ꯔꯣ ꯏꯆꯦ?" ꯂꯥꯛꯑꯦ꯫ ꯏꯆꯦꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯅꯪꯗꯤ ꯇꯥꯗ꯭ꯔ ꯃꯥꯜꯂꯦꯅꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯧꯄꯥꯗ ꯇꯝꯂꯤ꯫ ꯃꯧꯄꯥ ꯅꯨꯄꯥꯁꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯆꯦꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯟꯅꯔꯤꯕ ꯃꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ "ꯏꯕꯨꯡꯉꯣ, ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯑꯩ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ, ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯕ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯉꯁꯤꯗꯒꯤ ꯃꯔꯤ ꯇꯠꯅꯔꯁꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯑꯣꯜꯂꯒꯨꯝꯁꯤ꯫ ꯏꯆꯤꯜ ꯏꯄ꯭ꯋꯥꯗꯤ ꯀꯅꯥ ꯂꯩꯖꯗꯦꯅꯦ ꯏꯕꯨꯡꯉꯣ." ꯑꯁꯨꯝꯅ ꯃꯅꯤꯇꯣꯝꯕꯤꯅ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯕꯨ ꯄꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯁꯨꯝ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯌꯨꯝꯗꯨꯗ ꯃꯆꯤꯟ ꯃꯧꯄꯥ ꯂꯩꯃꯤꯟꯅꯕꯗ ꯇꯥꯈꯤ꯫ ꯍꯥꯟꯅꯒꯨꯝ ꯃꯆꯦ ꯃꯅꯤꯇꯣꯝꯕꯤꯅ ꯌꯨꯝꯗꯨꯒꯤ ꯑꯍꯜ ꯁꯛꯅ ꯌꯨꯝ ꯏꯪꯈꯣꯜꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯄꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯖꯥꯜꯗꯨ ꯀꯞꯂꯤ ꯀꯞꯂꯤ "ꯏꯃꯥ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯃꯥꯝꯇꯣꯟ ꯍꯣꯏꯒꯤ ꯌꯨꯝꯅꯤ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯏꯃꯥ?" "ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯏꯆꯥꯗ?" "ꯃꯅꯤꯡꯒꯤ ꯀꯨꯜꯂꯕꯤꯅ ꯅꯌꯨꯝꯁꯨ ꯅꯠꯇꯅ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯑꯐꯥꯎ ꯁꯥꯏ ꯍꯥꯏꯔꯛꯏꯅꯤꯅꯦ." "ꯑꯣ, ꯍꯥꯏꯖꯁꯅꯨ ꯍꯥꯏꯖꯁꯅꯨ꯫ ꯅꯪ ꯃꯥꯝꯇꯣꯟꯒꯤ ꯌꯨꯝꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯦ, ꯃꯈꯣꯏꯅ ꯈꯪꯗꯗꯅ ꯇꯧꯔꯤꯅꯦ꯫ ꯅꯪ ꯃꯥꯝꯇꯣꯟꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯅꯦ ꯑꯩꯁꯦ." "ꯑꯣ." ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯥꯡꯇꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯊꯧꯖꯥꯜꯗꯨ ꯋꯥꯈꯜ ꯇꯥꯔꯕ ꯑꯃꯒꯨꯝ "ꯏꯃꯥ, ꯃꯥꯝꯇꯣꯟꯗꯤ? ꯃꯥꯝꯇꯣꯟ ꯂꯥꯛꯇ꯭ꯔꯤꯕꯣ? ꯑꯩꯒꯤ ꯍꯩꯈꯥ ꯌꯥꯝꯅ ꯍꯦꯛꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯦ." "ꯑꯣ, ꯂꯥꯛꯇ꯭ꯔꯤꯌꯦ. ꯍꯣꯔꯦꯟ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯍꯦꯛꯂꯛꯀꯅꯤꯗ ꯏꯆꯥꯒꯤꯕꯣ. ꯅꯪ ꯃꯥꯝꯇꯣꯟꯅ ꯍꯩꯈꯥ ꯌꯥꯝꯅ ꯄꯣꯔꯛꯀꯅꯤ꯫ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯣ. ꯍꯟꯗꯛꯇꯤ ꯀꯞꯂꯒ ꯂꯥꯛꯂꯅꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯊꯧꯖꯥꯜꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯥꯒꯤ ꯃꯥꯝꯇꯣꯟ ꯊꯧꯕꯗꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯂꯦꯝꯕꯤꯁꯅꯥꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯊꯧꯖꯥꯜꯕꯨ ꯂꯦꯝꯕꯤꯁꯅꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯗ, ꯆꯥꯃꯤꯟꯅꯕ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯅꯃꯗ ꯍꯪꯕ, ꯃꯅꯃꯅ ꯌꯥꯗ꯭ꯔꯕꯗꯤ ꯇꯧꯗꯕ, ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯌꯨꯝ ꯑꯗꯨ ꯃꯇꯝ ꯈꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯧꯖꯥꯜꯁꯨ ꯄꯥꯈꯪ ꯐꯥꯔꯦ꯫ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪꯅ ꯇꯞꯅ ꯄꯥꯜꯂꯝꯕ ꯌꯨꯝ ꯑꯗꯨ ꯂꯩꯀꯥꯏꯅ ꯍꯨ ꯀꯥꯝꯁꯤꯟꯕꯗꯒꯤ ꯂꯦꯝꯕꯤꯁꯅꯥꯅ ꯃꯋꯥ ꯂꯧꯔꯗꯨꯅ ꯂꯤꯟ ꯑꯃꯣꯝꯒꯤ ꯁꯛꯇꯪ ꯂꯧꯔꯛꯂꯤ꯫ "ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯁꯦ ꯑꯁꯤꯗ ꯏꯅꯝꯃꯒ ꯊꯧꯖꯥꯜꯒꯁꯦ ꯃꯇꯝ ꯈꯔ ꯊꯝꯂꯁꯤ꯫ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯃꯤꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯅꯩꯗ." ꯊꯧꯕꯅ "ꯍꯥꯏꯖꯁꯅꯨ. ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯕꯅꯤ ꯀꯩꯅꯣ. ꯂꯩꯀꯥꯏꯅ ꯍꯥꯏꯕꯕꯨ ꯍꯥꯏꯖꯁꯅꯨ ꯀꯩꯅꯣ." "ꯑꯣ, ꯒꯨꯝꯕꯅꯦ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯂꯩꯀꯥꯏ ꯁꯃꯥꯖ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯒꯨꯝꯁꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯗꯅ ꯑꯩꯅ ꯀꯔꯤꯒꯤ ꯏꯅꯝꯃꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯁꯣꯏꯅꯗ꯭ꯔꯤꯉꯩ ꯂꯤꯟꯁꯨ ꯁꯤꯗꯅꯕ, ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯇꯧꯁꯦ ꯍꯥꯏꯕꯅꯤ." "ꯄ꯭ꯔꯃꯥꯟꯒ ꯇꯧꯗꯅ ꯂꯤꯟꯁꯨ ꯁꯤꯅꯕ ꯍꯥꯏꯌꯨꯅꯦ ꯅꯨꯄꯤ ꯅꯪꯕꯣ. ꯐꯥꯒꯤ ꯇꯥꯒꯅꯣ." ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯅꯥꯅ ꯑꯐꯕ ꯁꯥꯗꯨꯅ ꯍꯥꯏꯔꯕꯗ ꯃꯆꯦꯒ ꯃꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯒꯦ ꯈꯜꯂꯝꯃꯤ ꯃꯄꯨꯛꯅꯤꯡꯗ꯫
ꯑꯗꯨꯒ ꯃꯆꯦꯒ ꯃꯥꯒꯤ ꯅꯨꯄꯤꯒꯒꯤ ꯑꯔꯨꯝ ꯑꯌꯥꯡ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯐꯖꯕꯤ ꯂꯣꯟꯗ ꯃꯆꯦꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯁꯦꯝꯖꯟꯒꯦ ꯃꯇꯝ ꯈꯔ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯂꯕꯤ ꯃꯅꯤꯇꯣꯝꯕꯤꯅ ꯍꯟꯗꯛ ꯃꯧꯄ꯭ꯋꯥ ꯅꯤꯄꯥꯅ ꯑꯣꯜꯂꯛꯂꯤꯕ ꯄꯨꯛꯆꯦꯜ ꯀꯔꯤꯒꯤ ꯈꯪꯂꯣꯏ, ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯃꯥꯒꯤ ꯍꯛ ꯂꯩꯇ꯭ꯔꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯁꯔꯨꯛ ꯑꯣꯏꯔꯕꯤ ꯃꯅꯤꯇꯣꯝꯕꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯆꯥꯅꯨꯄꯥ ꯊꯧꯖꯥꯜꯗ "ꯅꯪ ꯃꯥꯃꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯕꯨ ꯀꯟꯕꯤꯈꯤꯕꯅꯤ" ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯊꯧꯖꯥꯜꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤꯅ ꯊꯧꯖꯥꯜꯅꯁꯨ ꯃꯥꯒꯤ ꯃꯥꯝꯇꯣꯟꯕꯨ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯈꯟꯅ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯅ ꯂꯥꯠꯆꯩ꯫ ꯊꯧꯖꯥꯜꯅ ꯃꯃꯥꯗ "ꯏꯃꯥ, ꯍꯌꯦꯡꯗꯤ ꯈꯨꯟꯒꯤ ꯂꯝꯗꯥꯏꯕꯒꯤ ꯃꯨꯛꯅꯥ ꯇꯧꯅꯤ ꯍꯥꯏ ꯏꯃꯥ, ꯑꯩꯁꯨ ꯌꯥꯎꯒꯦꯀꯣ ꯏꯃꯥ"꯫ "ꯑꯦ, ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯣ"? "ꯍꯩꯅꯤ ꯏꯃꯥ, ꯏꯇꯥꯎ ꯄꯨꯔꯦꯜꯒ ꯑꯩꯒ ꯍꯦꯛ ꯍꯦꯛ ꯃꯨꯛꯅꯥ ꯁꯥꯟꯅꯩꯌꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯅꯝꯅꯕꯗ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯅꯝꯂꯤꯕꯅꯤꯗ"꯫ "ꯑꯦ, ꯀꯔꯤꯒꯤ ꯅꯇꯥꯎ ꯄꯨꯔꯦꯜꯒ ꯅꯪꯒꯗꯤ ꯅꯝꯅꯔꯤꯕ"? "ꯃꯥꯅ ꯑꯩꯁꯦ ꯈꯨꯟꯁꯤꯒꯤ ꯃꯆꯥ ꯅꯠꯇꯦ ꯇꯠꯇꯅ ꯍꯥꯏ, ꯃꯄꯥ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯏ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯌꯦꯠꯄ ꯌꯥꯝꯅ ꯂꯩꯗ ꯏꯃꯥ꯫ ꯑꯩ ꯆꯠꯂꯦ ꯏꯃꯥ"꯫ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕꯈꯩ ꯃꯃꯥꯗ ꯍꯥꯏꯔꯝꯂꯒ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯖꯧ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯕꯤ ꯁꯪꯕꯥꯅꯕꯤꯁꯨ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯅꯤꯡꯊꯤꯖꯔꯕꯤ ꯁꯝꯂꯥꯡ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯗꯨ ꯌꯩꯅ ꯊꯣꯔꯛꯂꯤ꯫ ꯃꯥꯂꯪꯕ ꯃꯥꯒꯤ ꯁꯥꯍꯨꯝꯅ ꯖꯒꯣꯏ ꯊꯦꯛ ꯇꯝꯕꯒꯨꯝ ꯅꯣꯝ ꯅꯣꯝ ꯀꯥꯡꯉꯥ ꯈꯣꯡꯊꯥꯡꯗ ꯂꯥꯛꯂꯤ꯫ "ꯊꯧꯖꯥꯜ, ꯍꯛꯆꯤꯛ ꯂꯥꯡꯉꯝꯃꯤꯔꯣ"? "ꯑꯧ, ꯍꯛꯆꯤꯛꯁꯨ ꯂꯥꯡꯉꯝꯃꯤꯅꯦ, ꯑꯗꯣ ꯅꯪꯁꯨ ꯉꯥꯏꯔꯝꯃꯤꯅꯦ"꯫ "ꯑꯦ, ꯀꯩ ꯑꯔꯨꯕ ꯂꯩꯒꯦ"? "ꯑꯔꯨꯕ ꯍꯥꯏꯕꯨ ꯀꯩꯅꯣ, ꯍꯌꯦꯡꯒꯤ ꯈꯨꯟꯒꯤ ꯃꯨꯛꯅꯥ ꯂꯩ, ꯑꯩꯒꯤ ꯄꯅꯥ ꯂꯦꯞꯇꯨꯅ ꯑꯩꯒꯤ ꯃꯤꯡꯕꯨ ꯂꯥꯎꯕꯤꯌꯨ, ꯑꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ"꯫ "ꯑꯦ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯊꯧꯖꯥꯜꯒꯤ ꯄꯅꯥꯗ ꯂꯦꯞꯂꯣꯏꯗꯣꯏꯅꯣ, ꯑꯩꯅꯕꯣ"? "ꯍꯌꯦꯡ ꯉꯟꯇꯥꯅ ꯏꯇꯥꯁꯤꯡ ꯄꯨꯔꯛꯇꯨꯅ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯉꯥꯏꯕꯤꯔꯝꯃꯣ, ꯑꯩꯁꯨ ꯏꯇꯥꯁꯤꯡ ꯄꯨꯔꯛꯇꯨꯅ ꯂꯥꯛꯀꯦ"꯫ ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤꯖꯧ ꯃꯄꯥꯟ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁꯥꯟꯅꯕꯗ, ꯆꯥꯃꯤꯟꯅꯕꯗ, ꯅꯣꯛꯃꯤꯟꯅꯕꯗ ꯋꯥꯈꯜꯂꯣꯟ ꯆꯥꯟꯅꯖꯕ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯕꯅꯤꯅ ꯅꯨꯡꯁꯤ ꯃꯔꯤ ꯑꯣꯟꯈ꯭ꯔꯕꯅꯤ ꯃꯁꯥ ꯈꯪꯅꯖꯗ꯫ ꯃꯤꯍꯧꯕ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯄꯥꯝꯗꯕꯁꯨ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯂꯣꯏꯅ ꯇꯤꯟꯅꯔꯦ, ꯃꯨꯛꯅꯥ ꯌꯦꯡꯂꯤ꯫ ꯊꯧꯖꯥꯜ ꯑꯃꯗꯤ ꯇꯣꯝꯕꯕꯨ ꯃꯨꯛꯅꯥ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯅ ꯁꯥꯟꯅꯔꯤ, ꯑꯗꯨꯕꯨ ꯃꯔꯧꯁꯤꯡ ꯂꯩꯕ ꯊꯧꯖꯥꯜꯅ ꯇꯣꯝꯕꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯨꯛꯅꯥ ꯊꯥꯔꯝꯃꯤ꯫ ꯃꯨꯛꯅꯥꯗ ꯍꯩ-ꯁꯤꯡꯂꯦ ꯈꯟꯖꯕ ꯇꯣꯝꯕꯕꯨ ꯂꯥꯏꯅ ꯁꯥꯟꯅꯔꯝꯕꯗꯨ ꯊꯧꯖꯥꯜꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯨꯛꯅꯥ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯄꯨꯝꯕꯗꯒꯤ ꯆꯤꯟꯗꯒꯤ ꯊꯧꯖꯥꯜꯅ ꯊꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯅꯔꯝꯃꯤ, ꯃꯗꯨꯗ ꯁꯪꯕꯥꯅꯕꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯊꯧꯖꯥꯜꯅ ꯃꯨꯛꯅꯥ ꯊꯣꯏꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯍꯔꯥꯎꯅꯔꯕꯁꯨ ꯃꯅꯦ ꯏꯕꯦꯝꯃꯗꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅꯗꯨꯝ ꯏꯁꯧ ꯂꯥꯡꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯊꯧꯕꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯂꯤꯗꯨꯕꯣ? ꯇꯥꯅꯤꯡꯗꯦꯗ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ"꯫ "ꯑꯣ, ꯅꯪꯗꯤ ꯇꯥꯅꯤꯡꯉꯝꯃꯣꯏꯌꯦ, ꯅꯪꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯅꯤ, ꯍꯔꯥꯎꯗ꯭ꯔꯥ? ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯂꯧꯒꯦ, ꯑꯩꯈꯣꯏ ꯆꯠꯂꯣ ꯍꯥꯏꯔꯛꯀꯗꯕ"꯫ ꯊꯧꯕꯅ "ꯑꯦ, ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯕ? ꯑꯣ, ꯃꯥꯕꯨ ꯑꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯔꯤꯒꯦ, ꯑꯝꯇ ꯈꯜꯂꯣ꯫ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯒꯦ ꯍꯥꯏꯔꯛꯀꯅꯤ, ꯂꯩꯐꯝ ꯆꯥꯐꯝ ꯃꯔꯨ ꯑꯣꯏꯗ꯭ꯔꯣ? ꯃꯗꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯄꯤꯕ ꯇꯥꯔꯛꯇꯣꯏꯅꯦ, ꯅꯠꯇ꯭ꯔꯣ? ꯈꯜꯂꯣ"꯫ ꯊꯧꯕꯅ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ "ꯑꯩꯗꯤ ꯅꯍꯥꯟꯉꯩ ꯃꯗꯨꯒꯤ ꯋꯥꯈꯜꯗꯤ ꯇꯧꯍꯧꯗ꯭ꯔꯦꯗꯅ"꯫ "ꯑꯣ, ꯇꯧꯔꯣꯏꯌꯦ, ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯇꯧꯔꯅꯤꯒꯦ? ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯄꯤꯕꯥꯁꯨ ꯌꯥꯎꯗꯕꯅꯤꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯣ, ꯑꯩꯈꯣꯏ ꯂꯝꯕꯣꯏꯔꯒ ꯆꯠꯂꯁꯤ"꯫ ꯑꯁꯨꯝꯅ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯠꯇꯅ ꯃꯄꯨꯔꯣꯏꯕꯗ ꯏꯟꯁꯤꯜꯂꯤ꯫ ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯔꯤ ꯀꯌꯥ ꯉꯥꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯜꯍꯜꯂꯤ꯫ ꯃꯗꯨꯗ ꯅꯤꯡꯈꯥꯏꯔꯕ ꯃꯨꯔꯇꯤꯒꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯧꯕꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯂꯦꯝꯕꯤꯁꯅꯥ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯣ ꯅꯨꯄꯥ, ꯑꯩ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯏꯅꯦ"꯫ "ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯑꯗꯨꯛ ꯊꯨꯅ"? "ꯑꯣ, ꯁꯪꯕꯥꯅꯕꯤꯗꯣ ꯊꯧꯖꯥꯜꯅ ꯀꯣꯏ ꯍꯥꯏꯅꯦ"꯫ "ꯑꯦ, ꯃꯥꯗꯤ ꯇꯣꯝꯕꯥꯕꯨꯅ ꯀꯣꯏ ꯍꯥꯏꯒꯨꯝ ꯇꯧꯏꯗ"꯫ "ꯑꯣ, ꯇꯣꯝꯕꯥꯕꯨꯅꯁꯨ ꯀꯣꯏꯌꯦꯌꯦ, ꯊꯧꯖꯥꯜꯅꯁꯨ ꯀꯣꯏꯌꯦꯌꯦ"꯫ "ꯍꯦꯔꯥ ꯅꯨꯄꯤ, ꯑꯅꯤꯃꯛ ꯀꯣꯏ ꯌꯥꯄꯣꯠꯇꯦꯗ"꯫ "ꯑꯣ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ?
ꯑꯗꯨ ꯑꯝꯇ ꯍꯥꯟꯅ ꯈꯪꯇꯣꯛꯅꯕ ꯇꯧꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅꯅꯦ ꯊꯧꯖꯥꯜꯅ ꯀꯣꯏꯕ ꯑꯣꯏꯔꯝꯗꯅ ꯊꯣꯛ ꯄꯨꯁꯜꯂꯛꯑꯗꯤꯅꯦ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯊꯣꯛꯄ ꯃꯆꯤꯟꯗ ꯊꯣꯛꯄꯗꯨ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯉꯥꯡꯂꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯣꯝꯗꯅ ꯁꯪꯕꯥꯅꯕꯤꯒꯤ ꯃꯃꯥꯅ ꯍꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯂꯧ ꯅꯪ ꯃꯌꯨꯝ ꯏꯪꯈꯣꯜ ꯂꯩꯇꯕ ꯅꯨꯄꯥꯗꯨꯗ ꯅꯪ ꯂꯩꯔꯒ ꯅꯪ ꯃꯥꯡꯂꯒꯦ ꯍꯥꯏꯔꯣ ꯍꯥ ꯍꯧꯖꯤꯛꯄꯨ ꯃꯌꯨꯝ ꯏꯪꯈꯣꯜ ꯂꯩꯇꯕ ꯅꯨꯄꯥꯔꯣ ꯇꯧꯅꯨ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤꯅꯦ ꯌꯥꯔꯣꯏꯀꯣ ꯀꯩꯅꯣ ꯏꯃꯥꯅ ꯇꯥꯅꯗꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯗꯨꯕꯣ ꯀꯩꯅꯣ ꯉꯥꯡꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕꯨ ꯃꯁꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯇꯕ ꯅꯨꯄꯥꯗꯨꯕꯨ ꯃꯤꯔ ꯍꯥꯏꯕꯅꯤꯗ ꯃꯗꯨꯕꯨ ꯃꯤꯔꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯑꯩ ꯑꯋꯥꯡꯒꯤ ꯅꯅꯦ ꯍꯣꯏꯗ ꯃꯔꯨꯞ ꯄꯩꯁꯥ ꯊꯤꯜꯂꯨꯒꯦ ꯃꯄꯥꯟ ꯊꯣꯛꯂꯝꯕ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯁꯪꯕꯥꯅꯕꯤ ꯃꯃꯥ ꯆꯠꯈ꯭ꯔꯕꯗ ꯑꯩꯅ ꯅꯨꯄꯥ ꯑꯃꯈꯛ ꯀꯣꯏꯕꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯂꯩꯇꯦ ꯃꯤ ꯃꯌꯥꯝ ꯂꯩꯗꯅ ꯂꯩꯔꯤꯕ ꯃꯛꯇꯨꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯦ ꯃꯤ ꯃꯌꯨꯝꯗ ꯂꯩꯔꯤꯗꯨꯕꯨ ꯀꯩꯅꯣ ꯈꯪꯗꯦꯕ ꯂꯩꯒ ꯂꯩꯇꯦꯒ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯊꯧꯖꯥꯜꯒꯤ ꯌꯨꯝ ꯏꯪꯈꯣꯜꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯪꯗꯕꯅ ꯊꯧꯖꯥꯜꯕꯨ ꯁꯪꯕꯥꯅꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯒ ꯁꯪꯕꯥꯅꯕꯤꯅꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜꯗꯁꯨ ꯁꯪꯕꯥꯅꯕꯤ ꯁꯔꯛ ꯑꯁꯤꯗ ꯆꯦꯟꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ ꯊꯧꯖꯥꯜꯅ ꯁꯣꯝꯗꯅ ꯄꯨꯈ꯭ꯔꯤꯖꯧ ꯃꯄꯥꯟꯗꯨꯗ ꯐꯝꯗꯨꯅ ꯁꯪꯕꯥꯅꯕꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯉꯁꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯔꯣꯏꯗꯖꯥꯠꯂꯥ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯀꯗꯥꯏꯗ ꯏꯁꯤꯡꯅ ꯆꯥꯅꯔꯤꯖꯥꯠꯅꯣ ꯁꯪꯕꯥꯅꯕꯤꯗꯨꯕꯨ ꯃꯌꯨꯝꯗꯒ ꯂꯩꯇ꯭ꯔꯕꯖꯥꯠꯂꯥ ꯁꯨꯡꯎ ꯎꯈꯤꯗ꯭ꯔꯦꯃꯤ ꯑꯁꯨꯝꯅ ꯃꯑꯣꯡ ꯈꯜꯂꯤꯉꯩ ꯃꯇꯥꯎ ꯂꯦꯝꯕꯗꯨ ꯐꯠ ꯐꯥꯎꯖꯤꯜꯂꯛꯏ ꯏꯇꯥꯎ ꯅꯪꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯑꯣ ꯊꯣꯛꯂꯛꯑꯔꯣꯏꯌꯦ ꯑꯩ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯒꯦ ꯈꯜꯂꯒ ꯂꯥꯛꯂꯕꯅꯦ ꯀꯔꯤ ꯄꯥꯎꯅꯣ ꯏꯇꯥꯎ ꯑꯣ ꯏꯇꯥꯎ ꯁꯪꯕꯥꯅꯕꯤꯗꯣ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯦ ꯃꯔꯨ ꯑꯣꯏꯅ ꯏꯇꯥꯎ ꯅꯪꯉꯣꯟꯗ ꯆꯦꯟꯊꯣꯛꯈꯤꯗ꯭ꯔꯥ ꯁꯤꯅꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯋꯥꯁꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯅꯪꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯇꯦ ꯑꯁꯦꯡꯕ ꯈꯪꯗꯦ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕ ꯄꯥꯝꯗꯦ ꯁꯤꯅꯤꯗꯅ ꯑꯣ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏꯗꯅ ꯅꯍꯥꯟꯁꯨ ꯃꯣꯏꯒꯤ ꯃꯅꯦꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯄꯩꯔꯞ ꯆꯠꯈꯤꯗꯣ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯗꯨꯅ ꯃꯥꯕꯨ ꯉꯥꯏꯔꯨꯔꯅꯨ ꯉꯁꯤꯗꯤ ꯉꯥꯅꯨ ꯆꯥꯁꯦ ꯏꯇꯥꯎ ꯍꯣꯏ ꯆꯥꯁꯦ ꯏꯇꯥꯎ ꯆꯠꯁꯦ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯉꯥꯅꯨ ꯆꯥꯁꯦ ꯍꯥꯏꯅꯗꯨꯅ ꯃꯇꯥꯎ ꯂꯦꯝꯕꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯧꯖꯥꯜꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯐꯝꯊꯔꯛꯇꯨꯅ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯀꯝꯗꯧꯕꯅꯣ ꯏꯃꯥ ꯑꯩꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯆꯥꯅꯨꯄꯥꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯃꯃꯥꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯁꯦ ꯏꯃꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯕꯨ ꯂꯩꯕ ꯍꯧꯅꯩ ꯍꯥꯏꯕ꯭ꯔꯣ ꯅꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯠꯊꯗ ꯃꯆꯥꯅꯨꯄꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯊꯧꯖꯥꯜ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯏꯃꯥ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩ ꯃꯥꯝꯃꯒ ꯏꯅꯦꯒꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ ꯑꯩ ꯅꯨꯄꯥꯅꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯌꯨꯝꯐꯝꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯂꯧꯔꯣꯏꯗꯣꯔꯤꯕꯅꯣ ꯑꯩꯕꯨ ꯆꯦꯜꯂꯛꯄ ꯃꯆꯥꯔꯣ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯔꯣ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯁꯣꯏꯗꯅ ꯆꯠꯂꯒ ꯑꯩꯒꯤ ꯂꯧꯔꯤ ꯌꯨꯝꯐꯝ ꯁꯣꯏꯗꯅ ꯇꯥꯜꯂꯨꯅꯤ ꯃꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯕꯨ ꯆꯥꯎꯔ ꯁꯥꯡꯂꯕꯅꯤꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯔꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯍꯥꯛꯁꯨ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯈꯥꯝꯕꯁꯨ ꯇꯧꯔꯝꯗꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯧꯖꯥꯜꯗꯨ ꯁꯥꯡꯂꯕ ꯂꯝꯗꯨ ꯌꯧꯅꯅꯕ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯃꯥꯁꯨ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯃꯔꯤ ꯑꯃꯗꯤ ꯂꯩꯕꯅꯤꯅ ꯇꯞꯅ ꯀꯧꯔꯛꯏ ꯏꯄꯟꯊꯧꯕꯨ ꯂꯩꯇꯕ꯭ꯔꯣ ꯏꯄꯟꯊꯧ ꯏꯃꯨꯡꯗꯒꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯇꯧꯔꯕꯤ ꯐꯤꯕꯝ ꯁꯣꯛꯂꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯍꯪꯕꯅꯣꯅꯦ ꯏꯕꯨꯡꯉꯣ ꯏꯄꯟꯊꯧ ꯀꯣꯛꯂꯩꯕꯨ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯂꯩꯈꯤꯗꯕ ꯆꯍꯤ ꯐꯥꯔꯦꯅꯦ
ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ? ꯑꯩ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯀꯕꯣꯛꯂꯩ ꯃꯃꯤꯠꯇ ꯏꯔꯥꯆꯦꯟ ꯊꯧꯖꯥꯜꯕꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯗꯨꯗꯤ ꯅꯪ ꯊꯧꯖꯥꯜ? ꯃꯥꯅꯦ, ꯑꯩ ꯊꯧꯖꯥꯜꯅꯦ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯅꯃꯥꯕꯣꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯩꯅ ꯇꯧꯖꯕ, ꯑꯩꯅ ꯐꯪꯖꯗꯨꯅ ꯏꯄꯨꯔꯣꯏꯕꯗꯣ ꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯒꯨꯟꯗꯥ ꯈꯔꯒ ꯏꯪꯈꯣꯜ ꯄꯤꯕ ꯄꯤꯗꯕꯒꯤ ꯌꯦꯠꯅꯕꯗ ꯅꯄꯟꯗꯧꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯌꯨꯝꯁꯤꯗ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯑꯩꯒꯇ ꯋꯥꯅ ꯂꯩꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯃꯊꯣꯡ ꯆꯥꯕ ꯌꯨꯝꯕꯥꯟꯗ ꯅꯠꯇꯦ꯫ ꯃꯄꯨꯔꯣꯏꯕꯗꯣ ꯌꯨꯉꯥꯎꯕ ꯑꯃꯗ ꯄꯥꯟꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯈ꯭ꯔꯦ꯫ ꯏꯆꯥꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯐꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯗꯨꯅ ꯁꯣꯜꯂꯕ ꯅꯃꯥꯕꯨ ꯑꯃꯨꯛꯇ ꯁꯦꯟꯅꯕꯤꯌꯨꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯆꯥꯅ ꯌꯨꯝꯁꯤꯒꯤꯗꯤ ꯄꯤꯕꯥꯅꯤ, ꯏꯅꯥꯎꯗꯤ ꯎꯗꯦ꯫ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯣ? ꯅꯃꯥꯕꯨ ꯂꯥꯛꯇ꯭ꯔꯣ ꯏꯕꯨꯡꯉꯣ? ꯀꯕꯣꯛꯂꯩꯗꯨ ꯍꯥꯟꯅꯒꯨꯝ ꯑꯣꯏꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯃꯅꯥꯎꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯕꯗ ꯃꯅꯥꯎꯒ ꯃꯆꯥꯒꯕꯨ ꯅꯤꯡꯁꯤꯡ ꯇꯨꯁꯣꯟꯅ ꯌꯥꯝꯅ ꯋꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯖꯥꯜꯅꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯕꯗ ꯃꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯁꯪꯕꯥꯅꯕꯤꯒ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯧꯔꯤ ꯌꯨꯝꯐꯝ ꯂꯩꯇꯦ ꯍꯥꯏꯅꯔꯝꯕ ꯊꯧꯖꯥꯜꯗꯨ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯃꯥꯕꯣꯛꯀ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯗꯨꯗ, ꯈꯨꯟ ꯑꯗꯨꯗ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯈꯤꯔꯝꯃꯤ꯫